yam toina miyam the power ihulni hangbirei ba wangsi yam chumme akoi huzik lan loidri ai mamang da su adum haijagi buduni huzik lan loire habi aroi ngarang na handani itham morang purel da akoi gi khulai matik chana pai ba akoi gi militant sing na akoi gi keno sing mai thadu omdana maitei gi khulak sing da nomai kaptharak tana taugiba adum huzik se lan loire habi ade nomai kapna ba lepasi su lan loiba nate kariginoda nomai kapna ba lepasidi masidi akoi gi force ta tawsu yai aduga tasengba landi अखोगी ओरिबा लम अनिसिदा लेनरिबा लम अनि हाइबा तारे कनोगी कम्युनिटी अनिसिगी मरक्ता चंगथोंग चसिन याबा अदगी हाना लेरंबा फिबम दुगी नॉर्मल सिदो मदुगी पोतो हंजनद्रिबा कोबनिना हुजिबावदा लाल लोरे हाइबा सुयारोय क्राइसिस सिल लोइसले हाइबा सुयारोय अदुना क्राइसिस ति हुजिबक लोइसन बंगमदना मसिगी कराइदा सोल्यूशन नोइसे थीबा खंगदना लेरिबने हुजिकसे असुमाइन तौदना थीबा खंगदना लेदना अदगी मिम्यामा relief camp da aina hana so haija khiba hujiksi mayum makai da hanjan mangam dadana relief camp sida sedang pham oir kanda thabak shubham nombam leitadana adagi macha masugi larik tambada se kariguma matamda akoina report pause gi report su adum thengna biramgani haina khalle kariguma matamda relief camp da leira kanda khoi parekha thaba chatpagi halakpa adagi relief camp da leiraga international gi event natraga national gi event sports event sing da yauraga halakpa matamda kari mayum leiram da bagi awaba adugumba nuaitaba adugi feelings sing dugi marakta election sina karai bawda solution porakkadoino haibado adudi mipum khudi makta hojik feel tawi akhoi su observer omana society si sigi akhoi gi pawdam jaba pawmi emoina akhoi da feel tawjari basu khamai tawtana thoiba keno sida irang loision bangamdri sing marakta sumai tawna keno amakak election tawsila kana kamai porakkadoino sindi akhoi su khanjaba poram khane tawbatapu amadi kamai tawgeda akhoina se political solution ama change habanina khoigi hoi politically dialogue is not necessarily election tawudugi wafam dinate tawudu election si su labadina swaida tawusida akhoi election tawi yare haina mokhoigi keno sing ECI na kaina report ama lawrabadina masai area sida akhoina ningjing ba yari si matam amada kanogi akhoigi lok sabha gi speaker oibiramba Sri Purno Sangmana haibiramba malay mana haibasi karigumba akhoi matamda da insurgency gi yam kan issue leiba matamne maduda mana haibirambasi sumaina hai akhoi gi santi porake hairadi peace porake hairadi development hana paikhatpa darka oi haidi development si tawrakanda santi si porakadamani haibagi concept ama makhoida adumaina phongdok piramba akhoi adum thengna jawi ta jawi haibatai on record ni masi aduna magi theory si akhoi toan ba akhoi kano sing na react tongnarak matamda santi por akanda development paithok paikhat kadabani aduga peace kari sa development paikhat ke haitar di hana santi por kadabani adu development tawga santi por pai base kamaina oithok to no kaina argument tawbusu adum yawi tawbudu development poraga santi por pai base su adum kano di chatna ba ya ba wafam mo oibani na adai area adu da development si hana porna bagi wafam ya ma akhoi thamgi ba thengne adum su oiram batai na khali handak Arunachal Pradesh ta akhoi gi India gi prime minister amukta Manipur gi issue sida huji wa tumin lei huji su tumin lei ko Manipur gi issue sida hak theng na wa ma tangang de parliament da hangba wa fum da ba da home minister na hari du na yare haraga dum lotion gi bani ana home minister na budi hoi phongdokre ado ma prime minister gi oiba magi oiba maon da gi prime minister na sumaina phongdo e heba Manipur gi irang sida haibagi wa fum di amatta tadri adubu mana keno sida phongdo amba amakak lei Arunachal Pradesh ke Itanagar dagi mana khoigi development package lising ohum ga changa gi crore lising ohum ga changa gi lauthorkiba adu maina lauthorkiba sina khoigi mayam sida leiramba potsi ingthanaba development nga sagi development for peace sedo adu oirabra aina aingonda kitang feel tokjaba haite si personal opinion it does not reflect anybody's opinion adubu adu swaida aina karigi si opinion personal opinion tare ino hamatamda mana matek amade indirectly keno sida Arunachal gi Itanagar pangthokpa akhoi gi na sida city convention da pangthokpani madugi keno thoramse adudai da mana sentence am ka khai gi ba sentence kama hai ga da mamangi sarkar na akhoi gi border area sing se not necessarily mana palli badu Indo Myanmar ki border oriba Manipur gi saruk sida oribra natragana
China Arunachal gi lonaba border oribra haibududi directly palamdabuduna madu animakta adum kano tawba yaba pot ama oragasu mana haibada mamangi government na akhoi border singse akhoi pura thado masina maram oraga hujik akhoi da chaotic oiba situation ama create tawribani haibase adumaina phungdo ba line amadi yawgi adu nataba atopadi yawgi de madumak yam haksina law taradi makhoi da mad monda khangdabadi natte adu sigi solution si thibasida development si thibra ka haibagi wakhalon duni aingonda akhoi da phaujari che aduna election chi tawum bangthok matamda election chi amuk lan ni tawdoise masigi political party singna puthoknariba magi mirep sindu kana bonabada angakpa mong ma khakta akhoi sida lan torkadra haibase handakti amuena sathira kadra haibase sisu adum chingnaba phaujai maramde se election gi model code of conduct gi matungina akhoi district administration khudimangna district administrator khudimangna district magistrate khudimangna order sing issue tawkhre haibadi akhoi election sida akhoi pamdaba thodok sing thoktanaba haidana license gun lawriba sing do thingat piro oina tawgeba whereas ngasai leiriba security force sing sina akhoi license gun haidudi mi masak khangbani maming khangbani irai laina dum phabasu yai lokhatpasu yai adubu akhoi na mafum khangdaba license gun nattaba government gi oiba akhoi matam amada security sing na mathau phajana tawdre haibadi khosauna raba miyamna akhoi lebak si akhoi kano si kano khungang sing si kandaba yade haibagi kano duda lawgiba khulai si chawrakna lising taruk pungni hai masigi manungda akhoi recover tawba ngamgibasi lising amaga changa chatruk tagi hena ngamgidribane hojiksu miyam maraksida akhoi masak mathong marang khangdabida khulai mayam ama chaitho lei kanagi makhutta larino kamain tawrino haibasi khangde adagi masi si akhoi valley area gi dang nate Churchampur amadi Kangkokpi district sidasu yamna yamgraba khulai sing akhoi government di lokhat ki sing chai raga dum leigrabani amaronda social media gi through dasu akoina keno mayam khulai paiba mi mayam che chatok chasin tawba makhoi gi operation tawba makoina post tawraga thadorokpa khulai adum pai haibadi miyam maraksida mi siba yaba mi bu namthaba yaba adugumba khulai makhal mayam ama pai gra leigrabani na sigi si kanagi group no kamain tawrino kanana kari da sinarak torino haidu gyan tadabani na kaduriba mikal su onthokpa sathiba akhoi masenli marakta lan thoning thodok mayam thokpa yaba aduguma mikal amasu oiba yaribani haibatai ana masigi potsi keno tongnaba control tongnaba haina akhoi security measures ningthi jana lokhatpadu matam oibasida madugi potto lokhat hugdre adu lokhatpasu timing do yam kana hujisu amasu leiba akoina khulai si election gi moina harak pasida akoina thingaluro asomdana suspension of operation haidana tongnaba group mayam sidi khulai si pongna poida di paiba yaraga pahen bagi mong ama leibanina matam amada da hekta moina tongningba amada hujiksu tawraga lei amada hekta akhoi maitai gi tariba akhoi periphery area sida tariba khungang sing da attack torpa yabagi possibilities to yam wanga leibanina akhoi siu haira haibagi question jam tawi haibte aduna khulai si pithokning da bagi post adum lei aduna pithokpada maram chade haina argument tawbusu adum lei normdi security forces sing sina magi tawhum tokpa thabak sing toroktrabanina aduna chumme huji hangbiri bo hangdo lan sida akhoi loidringeda lan amamuk toksin ba se masigi potse akhoi su yam chingnei tawbadabu akhoi yengsi akhoi pumnamakna akhoi khulai paiba haisisu khulai pariba singsu khulai bu pairadi discipline do hena leibam thokpani haina khanjei makhoi discipline do maintain tawrakanda akhoi khulai paigadi hana tawrambududagi power ama yawrabina makhoi masasu self discipline do maintain tawrakanda election si akhoi free and fair oina haibadi ngamiba makai adugi changda free and fair hingsa yaudaba adugumba thodu ama tampaki mafam singda chingge mafam singdasni kulai paiviriba singsu akoina appeal tawjabase makoisu discipline makoi isin makoi masim naw ngakani akoi isin naw ngakani tawriba mayamse makoina akoi maitei nungside kalasu asomna larido mogi masim naw ngakani lairiba singduki makoi political right singdo matpidana bevhar tawna phajana tawraga akoi election si pangthokpada makhoi voting behavior do exercise tawbuda ningthina mateng pangbada oina mateng pangjan bibaduna akhoi khulai paibiriba sing hoina di masak khangdaba mayam ama lebiri sida ai humble appeal ama admaina tawjage akhoi even miyam sina makhoi miyam bawbada chingnaba phawrabani akoisu phawi punamakna phawa potina madugi phawri dugi ona tainabada thon bai bado adu oinaba
ꯀꯩꯅꯣꯁꯤꯡꯅ ꯈꯨꯠꯂꯥꯏ ꯄꯥꯏꯕꯤꯔꯤꯕꯁꯤꯡꯅ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯗꯤꯁꯤꯄ꯭ꯂꯤꯟ ꯂꯩꯅ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯔꯥꯏꯠꯁꯤꯡꯁꯦ ꯕꯦꯕꯥꯔ ꯇꯧꯔꯀꯥꯟꯗ ꯄꯥꯏꯕꯤꯌꯨ ꯍꯥꯏꯅ ꯑꯗꯨꯒꯤ ꯑꯄꯤꯜꯗꯨꯃ ꯇꯥꯟ ꯆꯥꯔꯤꯉꯩꯁꯤꯗ ꯇꯧꯖꯍꯧꯒꯦꯅ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ꯫ ꯑꯣꯖꯥ